Hi ma'am, ngasi vlog se keno ne koisi koi bisalani ba koi doi ba phon sina ngi ma'am na sudum chana ba koi ju ma'am matau tam da ngasi chalu da ne ba tado moi gi nambon oi nam da le ba jo star retreat to tado salani do mapham do ma'am ya ba ni to ju vlog to ina loi u di phange ba tado gi channel da su dum ke kamai to bono ha sum da ke jani se adum mayamda mating hapake mayamna video si yengaga like share subscribe amadi comment pisambiramo ado mating hapsa gi mayam pani ni si hojik koi thoban thong hentore ado mating dum hapake ko Twenty 24 के लोग सीधी मई तारे हैं म्यूजिक से क्या लोग चले पदरीन म्यूजिक से नंबोन बाजार योरे नंबोन योगो तोरे नंबोन थोंग योरे कोई ऑप्शन जरे को कोई ये कोई सुना रिट्रीट मंदास price nico 하이브 손디 하이브 손디 루저 프로 놈의 홍리쇼 해줘서 안도는 칼링 사이 가이 동무는 상나간 당첨돼요. 제일 좀 너좀 내 타고 가자. कोई गाड़ी पार्क तो बंद थोजले को गाड़ी पार्क तो बंद कोई से पार्क तो सला में गाड़ी से दो संग भावे मत बोला के तो वो ने तो May dito bagiti sap pam nesi Thai nak yum jo Thôi mấy tay gửi vào post xây này 시주 거의 미는 뭐지 암점나 하이디 롱나랑거니 디 어떤 마땅히 마품 안만이 될수 레이버부디 어떤 뭐지 시기 보지 거의 우게 팡드레바 뭐지 시 우게 팡드레 운행에는 수 어저기 시kum바 가이시 거의 내듯이 쨍떡나 봐야 되나 거의 내듯 포수나 봐봐 또 많이 동안 마민기 가질래 레랑거니도 시 잠티나래 Tang lagi ko.
ꯃꯌꯥꯝꯅꯒ ꯑꯗꯨꯝ ꯁꯨꯇꯤꯡꯒꯨꯝꯕ ꯁꯣꯠꯀꯨꯝꯕ ꯇꯧꯅꯔꯕ ꯃꯐꯝꯗꯨꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯐꯖꯩ ꯃꯐꯝꯁꯦ ꯌꯥꯝ ꯆꯥꯎꯋꯦꯀꯣ ꯃꯩꯒꯤꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯝꯒꯨꯝꯕ ꯃꯥꯜꯂꯦ ꯃꯥꯏ ꯃꯑꯣꯡ ꯐꯥꯝ ꯑꯣꯏꯗꯨꯅꯤ ꯁꯤ ꯃꯤꯁ ꯇꯧꯔꯛꯇꯕꯁꯨ ꯅꯠꯇꯦ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗꯒꯤ ꯂꯩꯔꯦꯗꯅ ꯄꯨꯡ 3ꯐꯥꯎꯀ ꯐꯝꯃ ꯍꯟꯒꯗꯕꯅꯦ ꯀꯨꯏꯅ ꯐꯝꯃꯒ ꯁꯨꯝ ꯀꯣꯏꯔꯛꯄꯅꯤ ꯃꯐꯝꯁꯤ ꯌꯥꯝ ꯊꯤ ꯐꯖꯩꯀꯣ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯅꯣꯡꯒ ꯈꯔ ꯃꯪꯂꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯏ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯗꯨꯅꯦꯕ ꯃꯐꯝꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯗꯒꯤ ꯋꯦꯗꯔꯁꯨ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯁꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯐꯖꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯊꯥꯖꯔꯨꯗꯦꯕꯀꯣ ꯑꯗꯣ ꯊꯤ ꯐꯖ ꯂꯩꯔꯝꯃꯦ ꯑꯗꯣ ꯌꯥꯝ ꯊꯤꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯦ ꯑꯗꯣ ꯃꯊꯪ ꯎꯠꯂꯛꯀꯦꯀꯣ ꯑꯩꯈꯣꯏꯗ ꯑꯉꯥꯡꯅꯤꯅ ꯁꯤ ꯃꯊꯛꯁꯤ ꯌꯦꯡꯉꯣꯅꯦ ꯁꯤꯗ ꯗꯦꯠ ꯇꯧꯕꯗ ꯀꯩꯗꯧꯕꯩ ꯋꯥꯈꯜ ꯊꯣꯛꯏꯗꯨꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤ ꯍꯥꯔꯠ ꯌꯥꯝ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯂꯥꯍꯧꯗꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦꯍꯦ ꯋꯥꯎ ꯉꯥꯁꯦ ꯆꯥꯗꯧꯒ ꯍꯪꯒꯣꯏꯅꯕ ꯁꯤ ꯉꯥꯁꯦ ꯉꯥꯁꯦ ꯆꯥꯗꯣ ꯍꯪꯒꯣꯏꯕ ꯉꯥꯅꯤ ꯁꯤ ꯉꯥꯁꯤꯗꯤ ꯐꯝꯐꯝ ꯈꯣꯠꯐꯝ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ
पिकनिक लाख फोटो ꯊꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤꯀꯣ ꯁꯤ ꯆꯥꯛ ꯍꯥꯏꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯛꯅꯤꯛꯀꯨꯝꯕ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯌꯥꯕ ꯃꯐꯝꯅꯤ ꯀꯣꯏꯕ ꯑꯣꯏꯅ ꯑꯗꯨ ꯐꯦꯃꯤꯂꯤ ꯂꯥꯛꯑꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯝꯁꯤ ꯂꯥꯎꯁꯦ ꯐꯖꯩꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯣꯡꯁꯦ ꯄꯥꯛ ꯂꯥꯛꯅꯕ ꯐꯪꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩ ꯐꯣꯟꯁꯤꯁꯨ ꯀꯤꯌꯦ ꯐꯣꯟꯁꯦ ꯄꯣꯞ ꯇꯥꯔꯗꯤ ꯀꯩꯅꯣꯁꯤ ꯋꯥꯁꯦ ꯀꯣꯛ 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 ꯂꯥꯎꯏ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯋꯥꯁꯦ ꯀꯥꯛ ꯀꯥꯛ ꯂꯥꯎꯔꯒ ꯀꯥꯏꯗꯣꯔꯦꯕ ꯀꯥꯏꯔꯕ ꯇꯧꯔꯦ ꯋꯥꯁꯦ ꯃꯣꯏꯁꯤ ꯃꯐꯝꯁꯦ ꯔꯤꯖꯥꯔꯚ ꯇꯧꯐꯝꯅꯤꯀꯣ ꯔꯤꯖꯥꯔꯚ ꯇꯧꯐꯝ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯎꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯐꯪꯗꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯆꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯎꯅꯕ ꯎꯔꯒ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯅꯣꯏ ꯑꯍꯥꯟꯕ ꯏꯁꯄꯣꯔꯠ ꯃꯐꯝꯗ ꯌꯦꯡꯒꯗꯕꯁꯦ ꯑꯇꯩ ꯑꯃꯨꯛ ꯌꯥꯗꯦꯕ ꯇꯣꯉꯥꯟ ꯋꯥꯁꯔꯨꯝ ꯃꯐꯝꯁꯦ ꯍꯥꯟꯅ ꯌꯦꯡꯒꯗꯕ ꯈ꯭ꯋꯥꯏ ꯐꯔꯦ ꯑꯗꯨ ꯁꯤꯗꯤ ꯋꯥꯅꯤꯡꯉꯥꯏ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯚꯦꯂꯨꯅꯤꯀꯣ ꯌꯥꯝ ꯚꯦꯂꯨ ꯑꯣꯏꯕ ꯄꯣꯠꯅꯤꯀꯣ ꯁꯤ ꯍꯥꯟꯅ ꯈꯪꯍꯧꯗꯕ ꯌꯥꯗꯦ ꯍꯥꯟꯅ ꯍꯦꯛ ꯂꯥꯛꯄ ꯃꯐꯝꯗ ꯁꯤ ꯔꯦꯁꯇꯨꯔꯦꯟ ꯄꯔꯦꯡ ꯂꯩꯔꯦ ꯁꯣꯝꯗ ꯄꯥꯔꯀꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯔꯦꯁꯇꯨꯔꯦꯟ ꯄꯔꯦꯡ ꯂꯩꯔꯒ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯟꯅ ꯁꯤ ꯈꯪꯕꯤꯍꯧꯔꯣ ꯁꯤꯗꯅ ꯑꯩ ꯂꯩꯖꯔꯦ ꯉꯁꯤꯁꯦ ꯋꯥꯁꯨ ꯋꯥꯔꯦ ꯍꯥꯏꯗꯤ ꯃꯐꯝꯁꯤ ꯑꯌꯥꯝꯕꯅꯁꯨ ꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯦ ꯆꯠꯄ ꯈꯣꯠꯄ ꯌꯦꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯐꯝꯁꯦ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯁꯤ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯄꯤꯛꯅꯤꯛꯀꯨꯝꯕ ꯂꯥꯛꯑꯁꯨ ꯐꯦꯃꯤꯂꯤ ꯂꯥꯛꯑꯁꯨ ꯑꯗꯨꯗꯒꯤ ꯀꯣꯄꯜ ꯂꯥꯛꯑꯁꯨ ꯂꯣꯏ ꯆꯨꯅꯕ ꯏꯆꯟ ꯆꯥꯟꯅꯕꯁꯨ ꯑꯣꯏꯔꯅꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯏꯁꯄꯣꯠꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯉꯁꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯐꯖꯔꯒꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯕ ꯁꯨꯝ ꯃꯤ ꯆꯠꯅꯩ ꯆꯠꯄꯅꯦꯕ ꯑꯗꯣ ꯊꯤ ꯐꯖꯔꯝꯃꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯇꯥꯏꯃꯤꯡꯗꯤ ꯑꯣꯏꯁꯜꯂꯦ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯈꯔ ꯍꯥꯄꯛꯈꯤꯒꯦ ꯁꯤꯅ ꯃꯥꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯗꯨꯅꯦ ꯍꯥ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯏꯕꯁꯦ ꯂꯣꯏꯔꯦꯕ ꯈꯔ ꯆꯪꯁꯤꯜꯂꯣꯅꯦ ꯀꯣꯏꯕꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯁꯨ ꯂꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛꯀꯨꯝꯕ ꯐꯦꯃꯤꯂꯤꯒꯤ ꯕꯥꯔꯗꯦ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯌꯥꯝꯕꯅ ꯐꯥꯁ ꯐꯨꯗ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯦꯕ ꯐꯦꯁꯤꯂꯤꯇꯤ ꯐꯖꯅ ꯐꯪꯉꯦ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯑꯌꯥꯝꯕꯅ ꯂꯣꯏ ꯆꯠꯂꯝꯃꯅꯤ ꯁꯤ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯆꯨꯋꯦꯁꯟꯁꯤ ꯐꯦꯃꯁ ꯑꯣꯏꯔꯤꯕ ꯂꯣꯀꯦꯁꯟꯅꯦꯕ ꯑꯗꯨꯅ ꯆꯠꯄꯗꯤ ꯆꯠꯂꯝꯃꯅꯤ ꯆꯠꯇꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯗꯤ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯂꯦꯞꯇꯅ ꯉꯝꯅꯕ ꯑꯩꯁꯨ ꯍꯣꯠꯅꯖꯔꯒ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯣꯃꯦꯟ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯟꯗꯛꯀꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯣꯜ